ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯕꯤ ꯆꯅꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯆꯅꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯦꯡ ꯕꯣꯔꯥꯁꯤꯃꯇ ꯂꯣꯏꯅ ꯈꯩꯗꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯆꯔꯥ ꯈꯩꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯗꯨ ꯐꯠꯇꯦ ꯄꯨꯂꯞ ꯈꯩꯗꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯐꯅ ꯍꯥꯏ ꯑꯗꯨꯝ ꯌꯥꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯃꯧꯅꯦꯅ ꯇꯧꯔꯤꯁꯦ ꯆꯔꯥ ꯆꯔꯥ ꯍꯦꯛ ꯈꯩꯔꯒ ꯆꯥꯕ ꯍꯩꯅꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯊꯔꯣ ꯆꯦꯡ ꯑꯗꯨ ꯈꯩꯅ ꯈꯩꯅ ꯉꯥꯡꯅꯕ ꯇꯜꯂꯕꯅꯤꯅꯅꯦ ꯑꯩꯅ ꯑꯗꯨꯝ ꯈ꯭ꯋꯥꯡꯁꯦ ꯀꯣꯟꯅ ꯀꯣꯟꯅ ꯈꯩꯖꯔꯒꯦ꯫ ꯑꯁꯤꯒꯤ ꯃꯧꯁꯦ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯅꯨꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯔꯣꯅ "ꯏꯃꯧ ꯏꯕꯦꯝꯃ ꯈꯩꯕ ꯂꯣꯏꯔꯕ꯭ꯔꯥ ꯆꯦꯡꯁꯦ? ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯑꯝꯇ ꯍꯩꯖꯤꯜꯂꯨ." "ꯏꯃꯥꯅ ꯑꯗꯨꯝ ꯍꯩꯖꯤꯜꯂꯣ ꯑꯩ ꯊꯕꯛ ꯆꯠꯀꯦꯅ ꯇꯧꯕꯅꯤ." ꯊꯔꯣ ꯆꯦꯡ ꯈꯩꯔꯝꯕꯗꯨ ꯂꯦꯞꯇꯨꯅ "ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯕ?" "ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦꯅ ꯇꯧꯕꯅꯤ." "ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯨꯅꯤꯅꯦ ꯀꯔꯤ ꯊꯕꯛꯅꯣ?" "ꯏꯃꯥꯅ ꯑꯩ ꯄꯥꯟꯅꯕꯁꯦ ꯄꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ." "ꯍꯩ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯆꯠꯄ ꯑꯩꯅ ꯆꯥꯕ ꯑꯩꯅ ꯇꯨꯝꯕ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯌꯥꯝꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯏꯁꯥꯁꯦ ꯏꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯨ꯫ ꯃꯧ ꯑꯣꯏꯔꯦꯅ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯇꯜꯂꯤ." "ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯍꯥ? ꯀꯔꯤꯅꯣꯕ? ꯍꯥꯏꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ." "ꯑꯁ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ." "ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯄꯗꯣ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯆꯠꯂꯨ꯫ ꯑꯗꯨꯕꯨ ꯀꯔꯤ ꯆꯠꯂꯤꯕꯅꯣ ꯀꯔꯤ ꯊꯕꯛꯅꯣ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕꯅꯤꯅꯦ." "ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯄꯗ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯃꯧꯅꯣꯅꯦ ꯁꯤꯕꯣ? ꯉꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝ ꯌꯥꯗꯕꯁꯤꯕꯣ? ꯃꯊꯣꯡ ꯈꯪꯗꯕꯤꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯀꯦꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦꯗꯅ ꯁꯦ꯫ ꯊꯔꯣ ꯏꯁꯧ ꯇꯧꯅ ꯇꯧꯅ ꯆꯦꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯩꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯔꯣꯅ "ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯃꯥ." "ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯁꯟꯁꯤꯡꯗꯣ ꯂꯧꯁꯟꯕꯤꯔꯨꯔꯣ." "ꯍꯣꯏ ꯃꯥ." ꯇꯣꯝꯕ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯆꯅꯨ ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯏꯁꯤꯡ ꯈꯔ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ." "ꯑꯣ ꯀꯧꯔꯨꯔꯅꯨ ꯂꯩꯇꯕꯅꯤ ꯏꯃꯥ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ? ꯃꯃꯥ ꯊꯔꯣꯁꯨ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ "ꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡꯗꯣ." ꯇꯣꯝꯕ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯑꯗꯨꯒ "ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ?" "ꯈꯪꯗꯦꯅꯦꯍꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯤ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯪꯉꯕꯁꯨ ꯈꯨꯝꯃꯝꯗꯦ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯁꯤꯗ ꯆꯠꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯍꯥꯏꯔꯝꯃꯗꯤ ꯐꯒꯗꯕꯅꯤ." "ꯑꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯏꯃꯥ." "ꯍꯥꯏꯔꯨꯔꯒꯅꯅꯦ ꯏꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯇꯥꯔꯒ ꯇꯣꯛꯏ." ꯇꯣꯝꯕ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ꯫ ꯃꯃꯥ ꯊꯔꯣꯅ ꯃꯈꯥ ꯇꯥꯗꯨꯅ "ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯗꯤ ꯏꯁꯣꯏ ꯁꯣꯏ ꯏꯀꯥꯏ ꯀꯥꯏꯀꯣ꯫ ꯑꯁꯨꯝꯅ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯥꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯤꯅ ꯌꯨꯝ パンꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯤꯗꯣ ꯌꯨꯝꯕꯥꯟ ꯍꯩꯒꯗꯕꯅꯤ꯫ ꯆꯥꯎꯆꯠ ꯆꯠꯂꯕꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏꯅꯦ." "ꯏꯃꯥ ꯌꯦꯡꯉꯣꯏ ꯏꯃꯥꯅꯅꯦ ꯉꯥꯡ ꯆꯩꯗꯨꯅ ꯇꯧꯔꯕꯁꯨꯅꯦ ꯃꯅꯦꯝ ꯐꯠꯇꯕꯤꯅꯤ ꯇꯥꯔꯒ ꯊꯣꯛꯏꯁꯦ꯫ ꯃꯧꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯃꯅꯦꯝ ꯐꯠꯇꯕꯤꯅꯤ ꯑꯣꯏꯔꯤꯁꯦ꯫ ꯑꯗꯨꯅ ꯏꯃꯥ ꯆꯤꯟꯁꯦ ꯉꯥꯡꯒꯗꯕ ꯇꯜꯂꯤ꯫ ꯋꯥ ꯉꯥꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡ ꯆꯩꯗꯨꯅ ꯇꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯕꯥꯟ ꯀꯥꯏꯒꯅꯤꯀꯣ꯫ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯦ꯫ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ꯫ ꯏꯆꯥ ꯏꯃꯧꯅ ꯍꯧꯍꯧꯕ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ." ꯇꯣꯝꯕꯁꯨ ꯇꯞꯅ
ꯍꯣꯏ ꯃꯥ, ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯏꯃꯨꯡꯗꯅꯦ ꯆꯦꯡꯁꯤꯡꯁꯦ ꯑꯝꯇ ꯊꯝꯖꯤꯜꯂꯨꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯋꯥꯈꯜ ꯈꯜꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯩꯃ, ꯃꯈꯣꯏ ꯇꯥꯗ ꯍꯜꯂꯛꯄꯤꯔꯝꯃꯦꯗꯅ꯫ ꯇꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯀꯩꯒꯤꯅꯣ ꯑꯗꯨꯌꯥꯝ ꯐꯤꯡꯕꯤꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯀꯔꯤꯃꯨꯛ ꯇꯝꯁꯤꯜꯂꯝꯃꯤꯅꯣ? ꯇꯝꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯈꯪꯉꯕ? ꯀꯥꯏ ꯆꯠꯂꯨꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯀꯩꯊꯦꯜ ꯐꯥꯎꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯦꯡꯕ ꯊꯣꯛꯎꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯀꯗꯥꯏ? ꯆꯥꯅꯤꯡꯕ ꯑꯝꯇ ꯌꯥꯍꯧꯗꯗꯅ ꯉꯥ ꯑꯌꯥꯏꯕꯁꯤ ꯑꯣꯏꯅ ꯂꯩꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯣ ꯅꯪ ꯏꯃꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥꯒꯤ ꯈꯨꯍꯥꯏ ꯆꯥꯍꯥꯏꯗꯨꯗ ꯑꯩꯁꯨꯅꯦ ꯅꯨꯡꯁꯤꯔꯛꯇꯗꯅ ꯍꯦꯛ ꯍꯥꯏꯗꯕ꯫ ꯏꯃꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯃꯈꯣꯏ ꯇꯥꯗ, ꯑꯩꯁꯨ ꯃꯤꯅꯤ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯁꯥꯎꯅꯤꯡꯕꯒ ꯐꯥꯎꯗꯕ ꯁꯥꯎꯕ ꯍꯩꯇꯕ ꯃꯤ ꯃꯥꯜꯂꯨꯔꯕꯣ? ꯏꯃꯥꯅ ꯉꯥꯡꯗꯨꯅ ꯆꯩꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯗꯨꯝꯅ ꯐꯠꯇꯅ ꯈꯟꯒꯅꯨꯀꯣ꯫ ꯐꯠꯇꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯁꯨ ꯈꯪꯉꯤ, ꯐꯅꯅꯕ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯗ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯕꯗꯨꯗꯅꯦ ꯁꯥꯎꯅꯤꯡꯕ ꯈꯔ꯫ ꯌꯥꯔꯤꯕ ꯃꯈꯩ ꯑꯍꯜꯁꯤꯡꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯇꯧꯔꯛꯀꯗꯕꯗꯤ ꯅꯠꯇꯦ, ꯐꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯩꯕꯨ ꯐꯠꯇꯕ ꯊꯕꯛ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯉꯥ ꯑꯌꯥꯏꯕꯅꯤ ꯂꯩꯔꯨꯔꯤꯁꯦ, ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯆꯥꯅꯅꯕ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯇꯣꯝꯕ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ꯫ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯗꯤ ꯉꯥꯡꯉꯛꯀꯅꯨ, ꯌꯥꯝꯅꯅꯦ ꯉꯥꯡꯖꯅꯤꯡꯕꯗꯧꯅ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯗꯅ ꯅꯥꯟꯗꯨꯅ ꯊꯣꯛꯏꯗꯨꯅ? ꯅꯪꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯁ, ꯌꯥꯝ ꯇꯥꯖꯅꯤꯡꯗꯦꯗ꯫ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯤꯅ ꯀꯩꯝꯇ ꯀꯦꯕ ꯅꯥꯟꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯂꯣ? ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕ ꯃꯇꯝꯗꯣ ꯑꯗꯨꯈꯛ ꯀꯦꯒꯅꯤ ꯅꯥꯟꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯃꯧ ꯑꯩꯈꯣꯏꯁꯨꯅꯦ ꯀꯦꯅ ꯀꯦꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯏꯅ ꯁꯨꯝ ꯆꯝꯍꯣꯠꯅꯔꯒ ꯂꯩꯌꯨ ꯍꯥꯏꯔꯕ? ꯃꯈꯣꯏ ꯇꯥꯗꯒꯤꯁꯦ ꯑꯩꯗꯤ ꯀꯦꯗꯣꯔꯤ, ꯑꯩꯅ ꯀꯦꯅ ꯂꯩꯕꯁꯤꯗ ꯅꯈꯣꯏꯗꯤ ꯀꯂꯛꯄ꯭ꯔꯥ ꯈꯪꯗꯦ, ꯆꯝꯍꯣꯠꯅꯔꯒ ꯂꯩꯕꯗꯣ ꯄꯥꯝꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯉꯦ ꯑꯩ ꯂꯣꯏꯅ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯨꯝ ꯉꯥꯡꯅꯗꯅ ꯂꯩꯕ ꯇꯜꯂꯤ, ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯇꯧꯔꯣ ꯇꯧꯔꯣ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯤ, ꯊꯣꯡꯕ ꯍꯧꯔꯨꯔꯣ꯫ ꯑꯩꯁꯨꯅꯦ ꯁꯟꯁꯤꯡꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁ, ꯈꯪꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯑꯩꯅ ꯆꯠꯂꯤꯁꯦ꯫ ꯑꯩꯁꯨ ꯉꯝꯅꯅꯕ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯤꯟꯕꯅꯤ꯫ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯈꯤꯇꯪ ꯇꯧꯕꯒ ꯉꯥꯡꯗꯣꯏꯒ ꯁꯛꯇꯣꯏꯒ꯫ ꯃꯁꯤ ꯄꯨꯝꯕꯁꯦ, ꯃꯁꯤꯒꯤ ꯏꯅꯦꯝꯄꯣꯛꯅꯦ ꯁꯥꯗꯅ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯁꯦ, ꯃꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯝꯁꯦ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯐꯣꯏꯗꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯅꯤ, ꯉꯥꯒꯁꯦ ꯑꯝꯇ ꯄꯤꯖꯔꯣꯏꯕ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯗꯤ꯫ ꯍꯧꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯈꯤꯇꯪ ꯇꯧꯕꯒ ꯃꯆꯥꯅꯨꯄꯥꯁꯤꯗ ꯄꯥꯎ ꯇꯝꯁꯤꯟꯗꯨꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯅꯤꯕ꯫ ꯁꯥꯎꯅꯤꯡꯉꯤꯗ ꯌꯥꯝꯅ ꯑꯩꯗꯤ꯫ ꯆꯅꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯁꯨ ꯁꯟ ꯂꯧꯁꯤꯟꯕ ꯍꯜꯂꯛꯄꯗ ꯃꯥꯒ ꯂꯨꯅ ꯄꯨꯟꯕ ꯄꯥꯔꯤꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ, ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯩ ꯅꯣꯏꯗ ꯂꯥꯛꯏꯅꯤ꯫ ꯍꯥ, ꯑꯩꯈꯣꯏꯗ? ꯅꯪꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯏꯇꯥꯎꯗ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯔꯤ ꯃꯔꯨꯑꯣꯏꯕ ꯋꯥꯅꯣ? ꯌꯨꯝꯗ ꯆꯪꯉꯒ ꯅꯤꯡꯊꯤꯅ ꯁꯥꯔꯁꯤꯔꯣ? ꯆꯪꯉꯒꯨꯝꯁꯤꯗ, ꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯔꯁꯤ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯏꯇꯥꯎꯅ ꯍꯥꯏꯗꯨꯕꯨ? ꯏꯇꯥꯎ, ꯅꯪꯒꯤ ꯂꯣꯏꯅꯕꯤꯗꯣ ꯍꯜꯂꯛꯑꯣꯔꯕ? ꯍꯜꯂꯛꯑꯧꯔꯤ꯫ ꯑꯩꯅ ꯁꯟ ꯂꯧꯁꯤꯟꯕ ꯊꯣꯛꯑꯝꯗꯥꯏꯗ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯏꯇꯥꯎ, ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯅ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯃꯛꯇꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯏꯇꯥꯎꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯣꯏꯗꯕ, ꯁꯦꯝꯖꯤꯟꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯀꯩꯅꯣ ꯏꯇꯥꯎ ꯄꯥꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯏꯇꯥꯎꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯏꯇꯥꯎꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯏꯇꯥꯎꯅ ꯊꯥꯖꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗ ꯊꯣꯛꯄ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯅꯤ꯫ ꯄꯥꯔꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯑꯔꯣꯠꯄ ꯂꯩꯇꯅ ꯁꯦꯡꯅ ꯍꯥꯏ꯫ ꯏꯇꯥꯎꯒꯤ ꯂꯣꯏꯅꯕꯤꯗꯣ ꯅꯨꯄꯥ ꯎꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩꯅ 2ꯔꯛ 3ꯔꯛ ꯁꯨꯔꯕꯅꯦ ꯎꯕ꯫
ꯑꯩꯒꯤ ꯅꯨꯄꯤꯕꯣ? ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯎꯕꯗꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯈꯜꯁꯤꯅ ꯈꯜꯂꯨꯗꯦ. ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯐꯅ ꯈꯟꯗꯣꯛꯄꯅꯤ. ꯑꯩꯅ ꯆꯝꯅ ꯈꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯍꯥꯏꯗꯕꯅꯤ. ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒ ꯊꯦꯡꯅꯔꯨꯔꯤ. ꯃꯈꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ. ꯉꯥꯏꯍꯥꯛꯁꯨ ꯑꯩꯅ ꯂꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯍꯧꯏ. ꯅꯨꯄꯥꯗꯨꯒ ꯏꯇꯥꯎꯒꯤ ꯂꯣꯏꯅꯕꯤꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯇꯧꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯕꯁꯨ ꯎꯏ. ꯇꯣꯝꯕ ꯃꯪꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅ ꯑꯗꯨꯝ ꯏꯇꯥꯎ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯣꯏ. ꯏꯇꯥꯎ, ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯏꯇꯥꯎꯒꯤ ꯂꯣꯏꯅꯕꯤꯕꯨ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯎ. ꯑꯩꯅ ꯉꯁꯤ ꯃꯥꯒꯤ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯤꯕꯗꯤ? ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯉꯤ. ꯋꯥꯁꯤ ꯇꯥꯕꯗ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ, ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯅ ꯏꯇꯥꯎꯗꯗꯤ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯥꯏꯔꯛꯀꯅꯤ. ꯏꯇꯥꯎꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯒꯅꯤ. ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯏꯇꯥꯎ, ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯎꯀꯣ. ꯍꯣꯏ ꯏꯇꯥꯎ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯄꯥꯔꯤꯗꯤ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕ ꯁꯟꯁꯤꯡ ꯑꯗꯨ ꯍꯩꯖꯤꯟꯗꯨꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯃꯥ ꯊꯔꯣꯗꯨ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯆꯅꯨꯗꯤ? ꯆꯥꯛꯈꯨꯝꯗꯅꯦ, ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ. ꯀꯩꯗꯧꯔꯒꯦ? ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ. ꯊꯔꯣ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯏꯁꯥꯎ ꯁꯥꯎꯅ ꯎꯏ. ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯇꯣꯝꯕꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯆꯅꯨ ꯑꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯅꯨꯅ ꯃꯈꯣꯏ ꯇꯥꯗ ꯍꯜꯂꯛꯑꯦꯗꯅ. ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯆꯅꯨ? ꯀꯩꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯗꯕ ꯀꯔꯤ ꯇꯧꯔꯕꯒꯦ? ꯐꯅ ꯋꯥꯔꯕꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯁꯤ ꯂꯩꯌꯨ ꯍꯥꯏꯅ ꯅꯈꯨꯠ ꯊꯤꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯕ ꯌꯥꯎꯒꯦ? ꯅꯪꯅ ꯁꯅꯥ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯥꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯖꯔꯤꯕ. ꯂꯝ ꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯁꯨꯍꯟꯕꯁꯨ ꯅꯠꯇꯦ. ꯌꯨꯝꯒꯤꯊꯕꯛ ꯈꯔ ꯇꯧꯕꯁꯤꯁꯨ ꯅꯇꯣꯝꯇꯅ ꯇꯧꯕ ꯅꯠꯇꯦ. ꯏꯃꯥꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤꯕꯅꯤ. ꯃꯁꯤꯗ ꯅꯪꯅ ꯄꯦꯟꯗꯕ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ? ꯆꯪꯉꯛꯑꯒ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯛꯏꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯇꯥꯔꯣꯏ. ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯔꯣꯏ. ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ. ꯅꯪꯅ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤꯝꯇ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯁꯥꯒꯤ ꯈꯛꯇ ꯈꯟꯕ, ꯅꯁꯥꯒꯤ ꯈꯛ. ꯀꯩꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯛꯀꯅꯨ. ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯈꯣꯏ ꯇꯥꯗꯒꯤ ꯀꯔꯤ ꯃꯥꯡꯅꯅꯕ ꯇꯧꯔꯒꯦ? ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯔꯣꯁꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏ, ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯔꯒ ꯀꯔꯤꯅꯦꯅ ꯈꯟꯗꯣꯔꯤꯒꯦ? ꯐꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯅꯤꯡꯊꯤꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯧꯅꯦ. ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯅꯤ ꯅꯈꯣꯏꯕꯣ. ꯃꯁꯤꯒꯨꯝꯕꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯀꯔꯤ ꯊꯣꯛꯍꯜꯂꯗꯅ? ꯏꯃꯥꯅ ꯅꯆꯥꯅꯨꯄꯥꯗ ꯄꯥꯎ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯤꯜꯂꯒ ꯇꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯇꯣꯝꯕ ꯆꯅꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯅ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ? ꯏꯕꯨꯡꯉꯣ, ꯅꯤꯡꯊꯤꯅ ꯍꯥꯏ. ꯈꯨꯠ ꯁꯥ ꯍꯦꯛꯇ ꯌꯥꯎꯒꯅꯨꯅꯦꯍꯦ. ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯦꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯈꯨꯠꯇꯣ ꯌꯥꯎꯒꯅꯨ. ꯏꯃꯥ ꯁꯥꯎꯔꯛꯀꯅꯤ. ꯑꯣ, ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯀꯣ? ꯊꯥꯕꯗ ꯅꯠꯇꯦ, ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯪ. ꯅꯪ ꯅꯨꯄꯥ ꯀꯣꯏꯕꯗꯣ ꯑꯩꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ? ꯍꯥ? ꯅꯪꯅ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯈꯪꯂꯣꯏꯁꯤꯅꯤꯅꯦ. ꯅꯪꯕꯨ ꯂꯩꯁꯥꯕꯤꯔꯣ? ꯅꯪꯒ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯃꯇꯝꯂꯣ ꯍꯧꯖꯤꯛꯁꯦ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧꯅꯤ. ꯃꯧ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡ ꯑꯁꯤ ꯅꯪꯅ ꯃꯥꯡꯅꯅꯕ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤ. ꯃꯃꯥ ꯊꯔꯣꯅ ꯉꯛꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯁꯦꯡꯕꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯁꯦꯡꯕꯅꯤ. ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤ. ꯆꯅꯨ ꯃꯔꯥ ꯂꯩꯔꯕꯤ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯊꯔꯣ ꯃꯈꯨꯠꯇꯨ ꯊꯕꯥꯛ ꯐꯨꯗꯨꯅ ꯏꯃꯥꯏꯄꯦꯝꯃ, ꯏꯃꯥꯏꯄꯦꯝꯃ, ꯃꯧ ꯃꯥꯅ ꯀꯌꯥꯗ ꯉꯝꯅꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯑꯩꯅ ꯀꯨꯀꯤ ꯑꯃ ꯂꯨꯗꯦ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯍꯥꯏꯅꯕ ꯀꯨꯏꯔꯕꯅꯤ. ꯃꯗꯨꯗ ꯑꯩꯅ ꯆꯤꯡꯅꯔꯕꯁꯨ ꯆꯨꯝꯂꯝꯂꯣꯏ, ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯑꯒ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ
mayamna hainabadu chumedana. Nupa koibaginidana. Nangna yum fazana pandrisi. Adumna nupa koigadaba oiragadi kaidabagi na yum pala ino. Laisabiuraga adum layu yadro. Mapuroiba ama lairibasigi kemta su khandaba. Nati, na koktuda kemta khandabro. Na sana tawjariba thabak aduba. Ngasai nangna chatluribadusune. Nupado unaba natro. Aina loina khangabani. Soidana oiramgani. Adunani. Maana kaida chatpano hairamu haiba yadribadu. Huranba thabak tawbagini. Aingonda pofamda chatlubani kaina haijilaga waga chawna nganglaga kai legre. Ngadu kai legre. Si nangna lona koinaba nupaduna pirakpa oiramgani. Nupasina pirakpa ngase. Nangna leiba saraga imungsida pusalaibani. Wado hairaga tumba sawna ngadu laktana langi. Masigumbase. Ai imungsida pushinba yabro. Imawi bema. Maung nangna karigino asigumba thabak tawribasi. Nangne nasana nasase mauni haiba kauzarabro. Nangna tawriba thabakto yamna kaiba thabakni. Mapuroiba amadi imung asidada natana. Nang nasagi punsibu mangduna pungloi loigadoriba wakhaldo hathaduna afabata munna khanthaba kari kaibagi. Aikhoina nangbu ngasi phawbo ot naiduna wana thamlakpusu nati. Aduga nangna aidine nangga leminaba ngamaroi. Janusu aisu nangga leminaba ngamaroi. Masi kayada usiduna yune. Asuk soiba aranba thabak ama tawraga mana hena usidaba. Soikhre langkhre phawa haizadaba. Aidi kaidaboi nangwanda lalina haizadoiba. Oh, nangdi aina nahan makai khangludrene. Nangdi kaino madawbu nupinina. Aina nangdawribase aigi asoibani. Aidi kaidaboi nangwanda lali haizadoiba. Aduga aina nangwanda nushidana lerakpa manbro. Jano. Huranba pharaba natro phari. Ai ngasimakne yumse thadoaga chakhrani. Ngasidagi noiga aiga marise pungloi loinarabani khangaba. Wado haraga Janu sauna thoki. Tharona. Hey, mawa, ngai khuni nangbo. Ima, khamun. Chatninga ga chakhisano. Ima gi bunga. Madina hama kai chatningduna leirambu boiramani. Magu manupina amukhana leminaba ai pamdi. Ai mi mamangda chopa ikaiba nanghanme. Masagi marasu khangjaba ngamdaba. Mara khangjabagi mahutta mangak asi haigatuna chat. Achuk amna tawbu ngamba. Semdoklabasu yararoi. Magi mawngse semdokpige haina khalambani. Adubu mangondadi oiraroi. Chakrasan. Magi apamba lambi aduda. Mabu aigi nupi oina laurubase aigi asoibani asoiba. Imagi bungo. Adubu haujikti numidang. Mabu amambasida kai chalamdoino. Haying phatanungda thoga. Ima. Adugi damakta imana wagan. Magi thopa malai jaramjani. Siraga sijaridam. Imagi bungo. Wado hairamlaga tumba sauna thokri. Tharo nungaitana machinda son. Mausina maram moiriga aigi imungsi. Kaiba haibado oiri. Mau phatabana phatabasi phatidam. Asumna thokani haibase. Aina tinnaba koiraba. Mau mana icha nupagi punsise pungloi hitloi salamidako. Nangi su matam lakhiganidan. Matam adudane. Nangna sanana sagi asoiba khangjaduna. Aigi punsi asibu karino haina wahang hangjagadabani ko. Januki yumdani mama majadu kanna launarani mama tombina. Karino haibani nangna tawrisi bema. Aina kaidorage ima. Ngarang numidang lae maramsu chaduna khanaraga lae haide. Maramsu haide. Aduga yumduda leiba ngamnaroi haisibu karigino haibanida. Asengbane ima. Ai yumduda leiba ngamaroi. Ai sesum leirage. Maram chade haibani nangna haiba wase maram sukta chadi khangaba. Maram chabagini. Aina haise. Maram chabagi. Aibu yumsida yamle heningdabra. Aisu nachanupini. Nachagisu yumni. Aigisu saru yauribani. Haima. Nangoda kanana yaudi hairage. Adu oiradi aisu leirage hairadana. Yum panba haibase phagi nati. Chak thongbi sanabasu nati. Yumda leiningaga lei. Nupa mayumda leiningaga lei. Yabro. Angang machadawna khaina ningaga khaina. Hikta yabanadi. Mina thina hainagadabado. Adugisu khalune. Mina hainabadi thambu thamko. Nasagi punsido kari oini haiba munna khal. Khongpham mama soidanaba hotnagadabani.
Khitang komthokpada soibada tunggi punsida awabana pik thangadawribani khangaba madu nangna thingnaba ngamgadaba nate ngamgani ima ngamni haidana aisila ibani hai nachinduna aduk yamna laina haiganune yum panba haibase lubani adugi sumathakta napuroibudu phataba nupa nate pharibana nempokto adu mangai kai yam hena nungaitrasu chaba thakpa marang kaina nungaina leiridana nangina nempoktusu masak munna khangi ainane kaya phataba nupi nate yum palabadi matai manau haibase kuina sangna leminarabanina khatna jainaba haibase adum thokadawrabani matai manau khatnaba hainaribase si khatang khatnabagi nangna sumaina hairisidi wakhal khanthadaba kawi koi magi bema imungdo imana leirubanati aina leiruribani inempo ipuriba phai phatese imana yamna khangbadawna leminarubadawna khangdi khangdana hai hala aga leibagi phajaphamse karin maram chadrabadi lekai isna thina thina hainabidani nangi tungi punsida phaba amata oi nangna lana thabak tobunina imana nangbu yumsida lehaningdabagi wanate maram chana ichana chumna halakpa oiragadi phaba adusu nate maram yamna chade ko nangi se taningde ima aingakta waisangna legi yenguni mase mana aingonda maisida kupakna thaduna phuribani ima hai napuroibna phubabu kaino mitopna phuba nati adu oirasu ima hekta phuba yabra maram leidana phuba oirangani maram leidana phugadaba napuroiba nati nangna soidana asoiba thabak ama tawrangani ai khangi as imana mathong marang khangdana moigi michang yam changadana hai hojik nangi ta chawna maram hangdaklabadi nang kaya nungai nangi ta chawgi mawngdi nangna hena khangiduni oidaba yade aduna nong nini sida wakhal munna khantharaga lupa mayumda hananabado natomta chatpa ikairedana nanamaga aigana thingi wado hairamaga mama tombido thokidam januna matomta soli masidi kananaroi janu aingonda khupakna thadana makhoi gi imung aduna ai amuk hana changwa makhoi da leirasu yai leitrasu yai kanade hojik nupado kauraga ai chingkragi janu masada masagi asoiba adu khunjaramde asumna janu nong hek nganbaga magi khangnaba nupado kauduna chenkhiram somda tharona onthokpanida madugi nupido tomba wa ngangde tumele tharodi pendana sauna ngangi kayada ngamliba nupi no yenguni hojikti aikhoisu ikaiba nang hau aduga mapamnonggi mising adusu ikaiba na loiramani mana phana lalabasu soirabasu ngakpiyo haijarakrabasu ngahaki saunabdugi ni khantoktuna numit kharani leiraga aikhoigi imunga wari ningthina saraba matungda imaugi yumban kaidanabagidam aina mabu lawsinbige haina khaluribani mana tawriba thabakto amuk hana tawdanaba wakhal tanaba haige haina thenduna khalubani sumaina ne angakpi sibu kaida leiramgadagi ima aduga mana nongni sida maga koinaba nupaduga phatikta chinthokib phangida ko ibema nangse napunsido loirabani nangnadi wakhal khanthadadana thangba khungthangdu mainungdana sana chongsinba haurabani haibasidi khangde mauna chelaga nungaini khalib migi imungduda harau harau lawsinbiramgani yam phangida ko pangbagi wajabani ima hairubada ningthina ngangrubada yagadaba nupi nati mangak haigatkraba mana khanba wakhalado chummi mana ningbuduna phari khanba nupi kanamtana haiba ma taroi masagi apambaduda chatpani aduna masada awaba chaina phangdriba khaw awaba karinu khangoi madu phangdaga thengnarakanda khangadabani hoi hoi chummi ichana hairibadu isuga yaudringaida kaina horibase yamna phari asuk nungaina leiba punsisi pamde haina awaba thiba chakhrabani mana tawbana ne masana phangi haibaduni yarima magi wasido magi maramda imungse matha sahalagumse masana nungaini haina chachakhrabadudi adum chatlasanu ai maning singningdre hoi hoi ima haudu arogi somda janugi mapamdani mayam pumnamakto matha sanaduna le janugi mapung thobana nate sibu ima hoina kembe khangudra ibungo ima hoi tasing khanghodabani leisabi macha amani haibisu nate mau mana
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜ ꯌꯥꯎꯗꯦꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯍꯣꯏꯕꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯥꯏ ꯑꯗꯨꯒ ꯑꯩꯅ ꯍꯪꯕꯗ ꯅꯨꯄꯥ ꯀꯣꯏꯔꯝꯕꯒꯤ ꯐꯥꯕꯗꯒꯤ ꯈꯠꯅꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯅ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯆꯪꯉꯛꯄ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯏꯃꯥꯁꯨ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯏꯃꯥꯁꯨꯅꯦ ꯃꯔꯝꯗꯣ ꯈꯪꯅꯅꯕ ꯌꯥꯝꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯆꯦꯟꯅꯕꯅꯤ ꯃꯔꯛ ꯑꯁꯤꯗꯅꯤ ꯃꯥꯅꯅꯦ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯁꯤ ꯑꯗꯨ ꯐꯈ꯭ꯔꯕ ꯏꯃꯨꯡꯗꯣ ꯊꯥꯗꯣꯛꯑꯒ ꯃꯥꯅ ꯃꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯀꯣ ꯐꯖꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯧ ꯃꯥꯅ ꯏꯃꯨꯡ ꯑꯅꯤꯁꯤꯕꯨ ꯌꯣꯜꯂꯝꯃꯦꯗꯅ ꯏꯃꯨꯡꯁꯤꯗ ꯃꯤꯅ ꯊꯝꯂꯝꯕ ꯊꯥꯖꯕꯗꯣ ꯂꯣꯏꯅ ꯃꯥꯡꯉꯦꯗꯅ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯅꯝꯃ ꯑꯩꯁꯨ ꯌꯥꯎꯅ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯛꯇꯕ ꯃꯥ ꯃꯁꯥꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯠꯇꯦ ꯃꯤꯕꯨ ꯑꯣꯠꯅꯅꯕ ꯄꯣꯛꯂꯛꯄꯅꯤ ꯃꯥꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯤꯈ꯭ꯔꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯅꯦ ꯃꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯐꯝ ꯑꯁꯦ ꯃꯥꯒꯤ ꯌꯨꯝꯁꯨ ꯅꯠꯇꯦ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯌꯥꯔꯦ ꯍꯦꯛꯇ ꯍꯜꯂꯝꯂꯕ ꯃꯈꯣꯏ ꯀꯅꯥꯝꯇ ꯑꯩꯅ ꯉꯥꯛꯄꯤꯔꯣꯏ ꯃꯥꯅ ꯆꯠꯂꯤꯕ ꯑꯃꯣꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤꯁꯅꯨ ꯃꯥꯒ ꯑꯩꯈꯣꯏꯒ ꯂꯝꯕꯤ ꯄꯨꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯁꯥꯎꯅ ꯆꯠꯈꯤ ꯃꯃꯥꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯆꯅꯨꯅ ꯆꯦꯜꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯊꯣꯏꯕ ꯆꯅꯨꯕꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯣꯠꯍꯟꯗꯨꯅ ꯂꯩ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯥꯎꯔꯕꯣ ꯍꯥ ꯅꯪ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯧ ꯄꯨꯔꯒ ꯂꯥꯛꯏꯕꯁꯦ ꯅꯪꯅ ꯃꯧ ꯄꯨꯔꯛꯑꯒ ꯏꯃꯥꯅ ꯏꯃꯨꯡꯁꯤꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯂꯩꯁꯥꯕꯤ ꯄꯨꯁꯤꯜꯂꯛꯑꯣ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯂꯥꯏꯔꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯄꯥꯈꯪ ꯃꯥꯅ ꯃꯧꯒ ꯄꯨꯔꯛꯇꯅ ꯂꯩꯀꯥꯏꯁꯤꯅ ꯈꯪꯅꯔꯛꯑꯒ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯒꯦ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯔꯔꯣꯏꯌꯦ ꯇꯥꯆꯧ ꯅꯪ ꯃꯧ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯇꯥꯆꯧꯅ ꯉꯁꯤ ꯇꯧꯔꯛꯏꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯑꯩꯗꯤꯅꯦ ꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯒꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯩꯁꯨ ꯏꯅꯝꯃ ꯑꯣꯏꯕ ꯉꯝꯃꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯗꯦꯗꯀꯣ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩ ꯃꯗꯨ ꯍꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯃꯧꯁꯤꯗ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯅꯪꯅ ꯃꯧꯁꯦ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯀꯌꯥꯝ ꯐꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯒꯦ ꯅꯪ ꯅꯁꯥꯅ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕ꯭ꯔꯣ ꯃꯧ ꯅꯪꯅ ꯅꯌꯨꯝ ꯑꯗꯨ ꯄꯥꯅꯤꯡꯂꯕꯗꯤꯅꯦ ꯄꯥꯈꯪ ꯅꯠꯇꯕꯗ ꯄꯥꯟꯒꯗꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯄꯥꯈꯪꯁꯤꯕꯨ ꯃꯥꯡꯊꯣꯛꯏꯁꯦ ꯍꯩꯇꯧ ꯉꯝꯕꯤ ꯑꯗꯨꯅꯦ ꯏꯃꯥ ꯃꯧ ꯃꯥꯅ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯑꯒ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯅꯨ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯆꯤꯔꯣꯟ ꯇꯧꯏ ꯀꯩꯅꯣ ꯃꯣꯏꯅ ꯑꯁ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯒ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯗꯣ ꯅꯪꯁꯨ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯕꯅꯤꯅ ꯈꯨꯝꯃꯨꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯈꯨꯝꯃꯒꯦ ꯆꯅꯨꯅ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯁꯥ ꯌꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯏꯃꯥ ꯁꯤꯗꯤ ꯄꯨꯔꯥ ꯇꯧꯉꯝꯕ ꯅꯨꯄꯤꯅꯤꯅꯦ ꯕꯦꯝꯃ ꯅꯪ ꯆꯠꯍꯧꯔꯣ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯁꯤꯗꯅꯦ ꯅꯪꯅ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯅꯪ ꯆꯠꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ ꯃꯆꯤꯟ ꯀꯌꯥꯝ ꯈꯨꯝꯃꯤꯅꯦ ꯁꯤꯗꯤ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯏꯄꯪ ꯄꯪꯕꯤ ꯃꯥꯜꯂꯨꯔꯕ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯃꯆꯤꯟ ꯀꯌꯥꯝ ꯈꯨꯝꯃꯤ ꯏꯃꯥ ꯃꯁꯤꯅꯅꯦ ꯃꯥꯅ ꯑꯩꯈꯣই ꯇꯥꯆꯧꯗ ꯂꯩꯁꯤꯜꯂꯛꯏꯁꯦ ꯃꯥꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ ꯇꯥꯆꯧ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯃꯃꯥꯅ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯅꯨꯄꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯗꯨꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯑꯕꯅꯤ ꯅꯣꯏꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯂꯩꯒꯗꯕꯅꯤꯅꯦ ꯈꯪꯉꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯔꯗꯤꯅꯦ ꯌꯥꯔꯦ ꯅꯈꯣꯏꯅ ꯌꯥꯕ ꯌꯥꯗꯕ ꯃꯊꯧ ꯇꯥꯗꯦ ꯈꯪꯉꯕ ꯃꯧꯁꯨ ꯅꯨꯄꯤꯅꯤ ꯀꯥꯎꯔꯕꯣ ꯑꯩꯁꯦ ꯃꯧꯅꯤ ꯈꯪꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯣꯏꯕꯤꯔꯒ ꯑꯩꯁꯨꯅꯦ
ꯃꯥꯒꯤꯗꯃꯛꯇ ꯏꯄꯨꯔꯣꯏꯕꯗꯣ ꯀꯥꯏꯅꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯏꯃꯥ ꯆꯨꯝꯃꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏ ꯆꯤꯡꯒꯟꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯈꯪꯉꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯗ ꯍꯪꯕꯅꯤ ꯅꯆꯤꯟꯗꯣ ꯉꯥꯡꯒꯗꯕꯒꯤ ꯀꯥꯔꯒ ꯍꯦꯛ ꯂꯩꯅꯦ ꯃꯧ ꯅꯪꯅ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯍꯩ ꯅꯋꯥ ꯆꯤꯅꯥꯏ ꯅꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯐꯥꯔꯒ ꯅꯪꯅ ꯂꯩꯁꯤꯜꯂꯒꯦ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯏꯕꯅꯦꯕ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤꯅꯦ ꯈꯪꯉꯕ ꯃꯧ ꯑꯃꯠꯇꯅ ꯈꯣꯡꯒꯨꯟ ꯇꯥꯕ ꯌꯥꯔꯣꯏ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯨꯝꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯍꯥ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ ꯑꯣꯏꯔꯣꯏꯀꯣ ꯇꯥꯆꯧ ꯅꯪ ꯏꯃꯨꯡ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯆꯪꯉꯣ ꯏꯕꯨꯡꯉꯣ ꯆꯪꯉꯨꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯅ ꯍꯥꯏꯁꯤ ꯌꯥꯎ ꯃꯧꯗꯤꯅꯦ ꯏꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ ꯃꯧꯁꯦ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯒ ꯏꯃꯥ ꯁꯤꯈꯤꯕꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯡꯂꯣꯏ ꯂꯣꯏꯕꯗꯨꯔꯕ ꯆꯠꯂꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯊꯤꯒꯅꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯏꯆꯥꯒꯤ ꯄꯤꯒꯅꯤ ꯁꯤꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤꯁꯦ ꯂꯧꯕ ꯍꯧꯅꯗꯦ ꯆꯪꯉꯨ ꯆꯅꯨꯅ ꯅꯨꯄꯥꯗꯨ ꯐꯥꯗꯨꯅ ꯆꯪꯈꯤꯕ ꯌꯥꯔꯣꯏꯀꯣ ꯑꯩꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯨ ꯅꯪꯅ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ ꯍꯩ ꯅꯪ ꯁꯝꯗꯣ ꯄꯥꯏꯔꯒ ꯏꯟꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯏꯃꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯕꯗ ꯌꯥꯔꯣꯏ ꯍꯦꯛꯇ ꯍꯧꯔꯁꯤ ꯍꯧꯔꯁꯤ ꯏꯕꯦꯝꯃ ꯍꯦꯛꯇ ꯍꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯂꯩꯔꯅꯤ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯁꯤ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯃꯈꯨꯠ ꯑꯅꯤꯗꯣ ꯐꯥꯖꯤꯜꯂꯨ ꯏꯃꯥ ꯇꯧꯔꯛꯀꯦ ꯊꯣꯏꯕꯒꯤ ꯃꯆꯟꯅꯨꯄꯤꯅ ꯆꯅꯨꯕꯨ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯖꯤꯟꯈ꯭ꯔꯦ ꯆꯅꯨ ꯁꯥꯎꯅ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯍꯧꯔꯣ ꯃꯃꯥꯏꯁꯤꯗ ꯊꯥꯖꯤꯜꯂꯨ ꯃꯃꯥꯗꯣ ꯆꯪꯁꯤꯟꯗꯨꯅ ꯆꯅꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯧ ꯅꯪꯅ ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤꯗ ꯅꯨꯄꯥꯅ ꯍꯧꯔꯛꯂꯕꯁꯨ ꯅꯪꯅ ꯌꯥꯔꯣꯏꯗꯕꯅꯤ ꯅꯪꯒꯤꯁꯤꯗꯤ ꯅꯪꯅ ꯍꯧꯖꯤꯟꯕ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯍꯩ ꯅꯨꯄా ꯄꯥꯝꯕꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯉꯁꯥꯏꯅ ꯆꯤꯟꯅ ꯍꯥꯏꯔꯤꯉꯩꯗ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ ꯁꯛꯊꯤꯕꯤ ꯆꯅꯨ ꯀꯞꯇꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯒ ꯌꯦꯡꯉ ꯂꯩꯔꯤꯁꯤꯕꯣ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒꯁꯦ ꯈꯥꯝꯃꯣ ꯆꯅꯨ ꯅꯪ ꯁꯥꯎꯅꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯝꯇ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯆꯅꯨ ꯀꯞꯂꯒ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯆꯅꯨꯕꯨ ꯐꯨꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯆꯅꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯣꯛ ꯁꯣꯛꯄ ꯃꯈꯩ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯀꯞꯅ ꯀꯞꯅ ꯃꯥꯅ ꯐꯤꯕꯝ ꯁꯣꯛꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯃꯥꯅ ꯎꯔꯗꯨꯅ ꯕꯦꯃꯥ ꯏꯃꯥ ꯀꯩꯗꯧꯔꯦ ꯅꯪꯅ ꯂꯣꯏꯅ ꯁꯣꯛꯑꯒ ꯂꯥꯛꯏꯁꯤꯅ ꯃꯈꯣꯏꯅ ꯄꯨꯔꯛꯏꯅꯦ ꯏꯃꯥ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯊꯣꯡꯒꯥꯟꯗ ꯁꯥꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯣꯡꯒꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯃꯃꯥ ꯇꯣꯝꯕꯤꯅ ꯂꯩꯔꯨꯅꯤꯅ ꯆꯦꯟꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯔꯤꯕ ꯉꯝꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯅꯄꯨꯔꯣꯏꯕ ꯑꯗꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯉꯝꯅꯕ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯌꯥꯗ꯭ꯔꯤ ꯃꯣꯏ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗꯣ ꯌꯥꯝ ꯐꯥꯎꯋꯦ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯒꯅꯤ ꯃꯈꯣꯏꯅ ꯇꯥꯟꯊꯣꯔꯛꯏꯁꯦ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯨꯕꯗ ꯑꯩ ꯈꯨꯠ ꯍꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩ ꯐꯨꯔꯒ ꯀꯩꯁꯨ ꯇꯧꯗꯅ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯂꯣꯠꯈꯤꯕꯩ ꯋꯥꯅꯤ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯔꯒꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯏꯃꯥ ꯑꯣ ꯐꯥꯎꯈ꯭ꯔꯕ ꯏꯆꯥꯗ ꯃꯈꯣꯏꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯑꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯈꯣꯏꯒ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕꯗꯣ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯤ ꯋꯥꯠꯂꯤ ꯃꯧ ꯅꯪꯅ ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯇꯥꯅꯅꯕ ꯏꯃꯥꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯧꯒꯗꯕ ꯅꯪꯅ ꯂꯧꯗꯦ ꯅꯪ ꯄꯣꯛꯂꯨꯕꯁꯦ ꯂꯩꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯅꯕꯅꯤ ꯏꯃꯥ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯌꯨꯝꯗꯨꯕꯨ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯄ ꯉꯝꯂꯤꯕꯅꯤꯅꯦ ꯅꯁꯥꯅ ꯅꯁꯥꯁꯦ ꯂꯨꯈꯥꯛ ꯀꯣꯝꯗ ꯀꯨꯝꯊꯖꯕ ꯈꯪꯉꯕ ꯅꯁꯥꯅ ꯅꯁꯥ ꯋꯥꯅꯅꯕ ꯁꯤꯟꯖꯕꯅꯤ ꯏꯃꯥ ꯑꯩ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯑꯣ ꯈꯥꯡꯖꯧ ꯅꯁꯥꯅ ꯁꯤꯟꯖꯕ ꯂꯝꯕꯤꯅꯤ ꯂꯝ ꯍꯦꯟꯕ ꯅꯨꯄꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ ꯏꯃꯥ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯗꯨꯗꯒꯤ ꯍꯦꯟꯕ ꯀꯥꯏꯗꯒꯤ ꯂꯧꯔꯨꯒꯦ ꯍꯥꯏꯕꯅꯤ ꯃꯧ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯈꯟꯕ ꯃꯇꯝꯂꯣ
ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯗꯣ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦꯗꯅ꯫ ꯏꯃꯥꯅ ꯉꯥꯡꯕ ꯆꯩꯕꯗꯨꯗ ꯈꯤꯇꯪ ꯅꯪꯅ ꯋꯥꯈꯜ ꯈꯟꯊꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯍꯥ? ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩꯗ ꯁꯦꯝꯗꯣꯛꯂꯒ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯇꯧꯔꯝꯃꯣꯏꯕ꯫ ꯏꯃꯥ, ꯅꯪꯅ ꯍꯦꯜꯂꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯦ, ꯅꯪꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯂꯝꯀꯦꯠꯄꯤ ꯑꯣꯏꯗꯨꯅ ꯆꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯄꯨꯟꯁꯤꯗꯣ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯋꯥꯕ ꯐꯪꯉꯦꯗꯅ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯉꯥꯛꯄꯤꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯨꯈꯥꯛ ꯀꯣꯝꯕꯁꯤꯗꯒꯤ ꯀꯥꯈꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ, ꯅꯁꯥꯅ ꯁꯤꯟꯖꯕꯅꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯀꯔꯝꯕ ꯅꯨꯄꯥ ꯃꯌꯨꯝꯗꯅꯣ ꯑꯩꯅ ꯊꯤꯟꯗꯣꯏꯁꯤꯕꯣ? ꯅꯪꯒꯤꯗꯤ ꯅꯨꯄꯥ ꯌꯥꯝꯕꯅꯤꯅ ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯦꯅꯦꯍꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯒ ꯏꯃꯥꯅ ꯍꯦꯛꯇ ꯊꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯅꯍꯥꯟꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯀꯦ, ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯃꯥꯏꯁꯦ ꯎꯠꯇꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯧꯗꯣ ꯃꯋꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥ ꯃꯁꯤꯗꯩꯁꯤꯗ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯊꯤꯜꯂꯒ ꯅꯃꯥ ꯑꯩꯁꯦ ꯏꯀꯥꯏꯕ ꯄꯤꯕ ꯄꯥꯝꯃꯤꯔꯣ? ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯨꯝꯅ ꯏꯃꯥꯗꯤꯅꯦ ꯈꯛ ꯇꯧꯔꯣꯏ, ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯉꯤ꯫ ꯏꯃꯥ, ꯃꯃꯥ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯗꯨꯅ, ꯅꯪꯅ ꯆꯠꯂꯒ ꯃꯈꯣꯏꯗ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯅꯤ ꯁꯤꯅꯤꯅꯦ ꯅꯪ ꯈꯜꯂꯤꯁꯦ? ꯍꯥꯟꯅꯒꯤꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯗꯨꯅ ꯅꯄꯨꯔꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯂꯕꯗꯤ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯄꯨꯗꯨꯅ ꯆꯦꯜꯂꯨꯔꯕꯤ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕꯗꯨꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯈꯟꯕ꯭ꯔꯣ? ꯂꯝꯀꯦꯠꯄꯤꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯏꯆꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯆꯪꯈꯤꯅꯤꯅꯦ꯫ ꯏꯃꯥ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯣꯏ ꯀꯩꯗꯧꯅꯨꯡꯗ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯉꯥꯛꯄꯤꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯁꯣꯏꯈꯤꯕꯁꯨ ꯅꯠꯇꯦ, ꯅꯁꯥꯅ ꯈꯪꯅ ꯈꯪꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯗꯨꯁꯨ ꯂꯣꯏꯍꯜꯂꯝꯂꯕꯅꯤ, ꯃꯁꯦ ꯅꯁꯥꯅ ꯈꯜꯂꯨ꯫ ꯏꯃꯥ, ꯏꯆꯥꯒꯤꯗꯤ ꯅꯨꯄꯥ ꯋꯥꯠꯂꯣꯏ, ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯆꯣ꯫ ꯏꯃꯥ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯁꯥꯅ ꯇꯧꯖꯕꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯕꯗꯤ ꯅꯪꯒꯤ ꯇꯥꯆꯧꯅꯅꯦ ꯏꯃꯥꯕꯨ ꯍꯥꯠꯈ꯭ꯔꯅꯤ꯫ ꯅꯪ ꯇꯥꯆꯧ ꯍꯧꯖꯤꯛ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯁꯤ ꯂꯣꯏꯔꯦꯗꯅ꯫ ꯅꯪꯒꯤ ꯇꯥꯆꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯏꯃꯥ, ꯅꯪ ꯇꯥꯆꯧꯗꯤꯅꯦ ꯑꯔꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯗꯨꯅꯤ꯫ ꯏꯃꯥꯇꯕꯨ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯁꯨ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ? ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ, ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯑꯃ ꯂꯩꯖꯔꯝꯃꯁꯅꯨ, ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜꯕꯨ ꯈꯪꯖꯔꯤ꯫ ꯏꯆꯥꯅꯤ ꯍꯥꯏꯅ ꯀꯟꯈꯠꯄꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯟꯕꯒꯤ ꯊꯧꯅꯥ ꯏꯃꯥꯗ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯆꯨꯝꯕ ꯊꯕꯛꯇ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯧꯅꯥ ꯐꯅ ꯄꯨꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯅꯅꯝꯃꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ, ꯅꯪꯒꯤꯗꯃꯛ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯏꯃꯥ ꯊꯧꯅꯥ ꯂꯩꯇꯦ꯫ ꯏꯃꯥ, ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯕꯁꯨ ꯃꯃꯥꯅꯤ, ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯌꯦꯡꯉꯨ, ꯅꯁꯥꯒꯤ ꯂꯝꯆꯠꯇꯣ ꯁꯦꯝꯗꯣꯛꯎ꯫ ꯅꯕꯣꯛꯈꯣꯏꯗ ꯂꯩꯔꯒꯅꯦ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯁꯦꯡꯅ ꯁꯦꯝꯗꯣꯛꯄ ꯉꯝꯖꯔꯕ ꯑꯩꯈꯣꯏꯅ ꯅꯪꯕు ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯆꯈꯣ꯫ ꯑꯩꯈꯣꯏꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯈꯤꯕꯗ ꯑꯩꯈꯣꯏꯅ ꯌꯦꯠꯂꯣꯏ꯫ ꯆꯅꯨꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, ꯅꯪꯒꯤ ꯇꯥꯆꯧꯅ ꯈꯪꯈꯤꯕ ꯇꯥꯔꯦ, ꯏꯃꯥ ꯆꯪꯉꯒꯦ꯫
ꯆꯠꯂꯨꯀꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯆꯅꯨꯁꯨ ꯀꯞꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨꯅ ꯀꯞꯅ ꯆꯠꯈꯤꯔꯝꯃꯤ꯫